ngasi video da ubiriba lei ase hana kanagumba ubigharaba ubidriba comment ta thambirak na nisingjari loinana lei ase gi fajeba ming ama maitei londa leiramgani ming adu kari koba the comment ta thambirak na nisingjari lei ase yamna mahu chenba lei amani manamsu kokta panba manam mo lei asidai aduga khogi mana da su lei da su khara khara hu yauri hai hu yauba oibana su ramane masak su lin man bana su ramane si ming amam english poison bulb hai aduga spider lily su hai mirang to na tawri na su spider lily hai ri bakhang dre adu bangla na di bangla amasung hindi na nagdamini su hai sukho darshan su hai aduni mayam hana ubidriba comment thambirek no nisingjari loinana ngasi matam khaidokpiduna video se engbibe tamak mayam gu ikai khumna jari loinana anoba viewers to everybody egu follow mo thambina nisingjari thagat jari